Ngasisu mahausaagumna Sanalebag Story Collection na mayamgidamakta nungairaba wari ama puduna lakjare. Wari asigi maming na hotnaba kanbi hiyayno. Wari asibu ibirakpa na nanausana wangkem. Hauzik mayamgi mafamda wari asi kudol tamzari. Mayam punna taminarasi. Thaina khungang amada hiyayno kaubi laisabi ama lairami. Mahak hotnaba kanbi laisabi ni. Mahaki masada atanba haibadu lairamde. Laibak lay amadi laisemba. Makoy anigi naitom sabi masani. Adobu mama mapana mahakbu thabak suhan ningdrabasu hiyay mahakti hiram khuding yauduna thabak surami. Noong malaygaygi mata lembiga thadoiga makoy ahum labukta ising layba aduda tharoy khulami. Asumna tharoy khuna khuna thadoina wangang laglami. Lembi hiyay no noibu wadribo aidi wabana yadre khwanga se nareba tharoy se phaniyam su yangbe kakhalase hiyay no na ita thadoy nangse nupi manjadeda ngahak khungi se kaidoge aduga sidagi kagraga kaithel da ibok leimado ada piramlase ngahak amu khundoi bai bema ibema nangam awaba haibase khangbidrabo lembina ho wadri ye aikhoi ahum tinabasida khwaidagi tangandabi haiba taragadi ita hiyaynu tare aisu nangsu aikhoi anidi ita hiyaynu nangi natung inazabani do adusu dandida aduni haise asuk yamlabasida ngaya amukhungi se mata anigi wa aduda hiyaynu nafet tawraga ita thabak haibasidi sugadabane thabak sudradi karaidagi sagane daibang mi oina poklabadi suraga sagadabani ita hoi warasu ngihak potharo ai ngihak khungige lembina is yari bema aikoina phamlaga nangna khundoiba ahuba mina aikoina nangse laknabani khalangbiragero punna khulaga punna hanminaradawni asumna makhoi ahumsu labuktagi tharoi khulladuna kaithel fambi laimada piramlaga sen puraklaga mayumda halaklami hiyaynu mayum yauraduna makhong makhut hamdoklaga imungda changlaklami laibak leina isa halegedana waramlani ni isa se imana thabak suganu haibasu yadi nang tawriba wadi da ima senbu kaya phangjarage lembiga thadoiga khoi hum lupa manga thungnare yamdra ima yamine adunani dana isana nungtigi nata aniga chalibaside phare thamjinjaro nangi aduga hayeng wai nang isana lepsannaba hoi ima pothajaro rosalo ima jak loiraga kauragi hiyaynu magi kadang hak pothaba changkhirami leisembana mama nangbu kari hinjang thonglibano ne moi pabo hangam mama thonglaga kangawa mangauri nangi hinjang mathel sidi chatum lamida khara thuna loisilogo hoi loisilagi asumna makhoi su cha ising thongba loiraduna chanakhre namit adusu haukhirami angambana iningtho kari lere angam khunjanu pa amana iningtho bu na jage haina haijaragli changhanjaro re iningtho changhalo hagani iningtho angamba ningthau loyumbada makok nolaga mapanda thokirami aduga ningthau unaba lakliba nupa adu amuk changli nupa adu ningthau loyumbagi mana yauraduna ningthau de ikai khumnaba utlaga nupa aduna paudamjari iningthau nanai iningthau da wafam amada hangatrage haiduna lakjabani ahenba kari wabu oirabana aibu unabu lakpadi hairo iningthau aigi laikai asi ising yamna tangba haibadu oire aduna iningthaugi ayaba ama lobiraga khulgi oiba pukri anidang tawbirabadi onthona nungai jagani phaire lamta tha asi laklabadi khullasigi leiba pukri asidi miyamna sijinabada isingsi hekta kangi nungsit nungsa kanbanasu hena kangkhalli aduna pukri ase ani mukat tawirabadi nanai khoi onthokna nungai jagani masibu iningthauda paudamjage haiduna lakjabani ahenba ai bhab tare ai soidana handaki thanungasida thabak adu pangthoknaba tawrasi aigi praja warabadi ai su nungai fum khangloidoribani aigi prajana nungai rabadi ai su nungai gadoribani
ꯅꯪꯒꯤ ꯈꯨꯜ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯁꯥ ꯃꯎ ꯈꯔ ꯐꯕ ꯃꯤꯑꯣꯏ ꯀꯨꯟ ꯍꯥꯏꯔꯣ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯕ ꯑꯩꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯋꯥꯃꯜꯁꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯇꯧꯔꯁꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯈꯔꯁꯨ ꯌꯥꯎꯍꯜꯂꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯍꯦꯟꯕ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯑꯍꯦꯟꯕ ꯑꯄꯦꯟꯕ ꯑꯣꯏꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯏ ꯏꯅꯤꯡꯊꯧ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯒꯤ ꯌꯋꯥ ꯇꯥꯖꯕꯗ ꯈꯨꯜꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯇꯥꯔꯕꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯔꯣꯏ ꯑꯍꯦꯟꯕ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯅꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯌꯥꯗꯦ ꯑꯩꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯑꯩꯁꯦ ꯄ꯭ꯔꯖꯥꯒꯤꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯃꯤꯑꯣꯏꯁꯤꯡꯗꯣ ꯍꯥꯏꯖꯔꯨꯔꯣ ꯍꯣꯏ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯅꯥꯎ ꯑꯃꯨꯛ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯦꯟꯕ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯄꯤꯕꯥꯅ ꯏꯃꯥ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯤ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄꯒꯤ ꯇꯧꯈ꯭ꯔꯤꯌꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯒꯦ ꯄꯤꯕꯥ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ ꯄꯤꯕꯥ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ ꯃꯃꯥꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯏ ꯃꯆꯥꯅ ꯃꯥꯕꯨ ꯉꯥꯏꯔꯝꯕ ꯑꯗꯨꯗ ꯏꯆꯥꯕꯨ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟꯒ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯖꯔꯨꯒꯦ ꯅꯆꯥꯁꯨ ꯂꯝꯇꯨꯁꯨ ꯌꯦꯡꯖꯔꯨꯒꯦ ꯍꯥꯏꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯪꯖꯒꯦꯅ ꯉꯥꯏꯖꯔꯝꯕꯅꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯥ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯏꯆꯥꯅ ꯍꯥꯏꯔꯒꯕꯣ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯗꯨꯕꯨ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯁꯤ ꯂꯥꯟꯁꯤꯜꯂꯛꯀꯗꯕ ꯌꯥꯏꯀꯣ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯆꯥ ꯄꯤꯕ ꯍꯔꯥꯎꯖꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯒꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥ ꯏꯃꯥꯒꯤ ꯋꯥ ꯉꯥꯛꯅ ꯆꯠꯆꯒꯅꯤ ꯑꯗꯨꯗꯤ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯏꯇꯥꯎ ꯆꯤꯡꯂꯦꯟꯁꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯄꯥ ꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯔꯝꯃꯨꯀꯣ ꯍꯣꯔꯦꯟ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯀꯅꯤ ꯍꯣꯏ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥ ꯍꯥꯏꯖꯔꯝꯂꯒꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕ ꯃꯃꯥꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯔꯝꯂꯒ ꯃꯄꯥꯒꯤ ꯑꯌꯥꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯇꯥꯎ ꯆꯤꯡꯂꯦꯟꯒ ꯂꯝ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯅ ꯏꯟ ꯆꯤꯡꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯤꯌꯥꯏꯅꯨꯅ ꯏꯟ ꯆꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯅꯨꯡꯁꯤꯠꯅ ꯃꯥꯒꯤ ꯏꯟ ꯑꯗꯨ ꯍꯨꯝꯗꯣꯔꯛꯄꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯉꯥꯏꯔꯛꯄꯗꯨꯗ ꯏꯟꯗꯨꯒ ꯂꯝꯕꯤꯔꯣꯝꯗ ꯇꯨꯊꯔꯛꯏ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯛꯂꯕ ꯄꯤꯕ ꯏꯟꯗꯨꯅ ꯀꯨꯞꯁꯤꯜꯂꯛꯏ ꯍꯤꯌꯥꯏꯅꯨꯁꯨ ꯏꯟꯗꯨꯅ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟꯗꯤ ꯇꯨꯡꯗ ꯈꯤꯇꯪ ꯇꯞꯅ ꯂꯥꯛꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯏꯟ ꯆꯤꯡꯃꯤꯟꯅꯔꯝꯕ ꯃꯇꯥ ꯑꯅꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯟꯁꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯗꯣꯏꯅ ꯍꯩꯃꯥ ꯏꯇꯥ ꯂꯦꯝꯕꯤ ꯏꯇꯥꯁꯦ ꯏꯟꯅ ꯅꯟꯈ꯭ꯔꯦꯅꯦ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯁꯤ ꯍꯧꯒꯠꯂꯨ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯂꯒ ꯀꯔꯤꯒꯤ ꯏꯟ ꯁꯣꯟꯀꯠꯂꯤꯕꯅꯣ ꯆꯤꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤ ꯑꯝꯇ ꯍꯧꯒꯠꯂꯨ ꯆꯤꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯑꯣꯏꯔꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯤꯕ ꯃꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯃꯕꯨ ꯑꯗꯨꯝꯅ ꯇꯧꯍꯟꯕꯗꯨꯗ ꯃꯥꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯆꯩꯔꯥꯛ ꯄꯤꯔꯅꯤ ꯈꯟꯗꯨꯅ ꯃꯇꯥ ꯑꯅꯤ ꯑꯗꯨꯁꯨꯅꯤ ꯄꯥꯈꯠꯂꯤ ꯊꯥꯗꯣꯏꯅ ꯏꯟ ꯑꯗꯨ ꯍꯨꯒꯠꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ ꯃꯌꯥꯝ ꯑꯗꯨ ꯃꯣꯏꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯆꯤꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔ ꯁꯣꯛꯄ꯭ꯔꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯇꯥꯎ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯅꯟꯈ꯭ꯔꯦ ꯄꯤꯕꯥ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯅꯪꯕꯨ ꯁꯣꯛꯇꯕ꯭ꯔꯣ ꯄꯤꯕꯥ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯂꯒ ꯅꯪꯕꯨ ꯁꯣꯛꯇꯕ꯭ꯔꯣ ꯍꯤꯌꯥꯏꯅꯨ ꯄꯤꯕꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯄꯥꯈꯠꯄꯒꯤ ꯃꯌꯥꯏꯅ ꯇꯥꯔꯝꯗꯦ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯍꯤꯌꯥꯏꯅꯨ ꯄꯤꯕꯥꯗ ꯅꯣꯜꯂꯨꯛꯂꯒ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯔꯥꯖꯀꯨꯃꯥꯔ ꯂꯥꯛꯄ ꯎꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯁꯨ ꯃꯤꯠ ꯑꯣꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯨꯡꯃꯥꯡ ꯌꯦꯡꯖꯍꯧꯗ꯭ꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯁꯤꯗ ꯄꯤꯕꯥꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯅꯣ
ꯄꯥꯈꯠꯀꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯅꯪꯒꯤ ꯅꯔꯥ ꯅꯠꯇꯦꯗ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯒꯤ ꯌꯥꯎꯅ ꯇꯧꯗꯣꯏꯅꯣ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯁꯤꯅꯅꯤ ꯑꯗꯨꯛ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯗꯣꯏ ꯂꯦꯝꯕꯤ ꯍꯤꯌꯥꯏꯅꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯂꯛꯏ ꯍꯤꯌꯥꯏꯅꯨ ꯄꯤꯕꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯐꯥꯊꯖꯩ ꯆꯤꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔ ꯉꯁꯤꯈꯛ ꯂꯝ ꯌꯦꯡꯕ ꯊꯣꯔꯛꯄꯁꯤꯗꯤ ꯂꯩꯈꯣꯝꯒ ꯏꯁꯤꯡ ꯑꯅꯩꯕꯒꯅ ꯏꯔꯨꯖꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯣꯅꯨꯡꯗ ꯆꯪꯂꯕꯗꯤ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯇꯧꯔꯛꯇꯣꯏꯗꯣ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ ꯉꯥ ꯐꯥꯔꯨꯕꯅꯤ ꯍꯥꯏꯅ ꯀꯣꯛ ꯈꯨꯝꯂꯒ ꯂꯣꯏꯔꯦ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯉꯛꯅ ꯄꯤꯕꯥꯗ ꯌꯦꯡꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯤꯕꯥ ꯍꯤꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯉꯁꯥꯏꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯣꯏꯅ ꯎꯗ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯕꯥ ꯍꯤꯌꯥꯏꯅꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯉꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯩ ꯌꯥꯔꯦ ꯑꯩ ꯁꯥꯎꯗꯦꯗ ꯅꯪꯅꯁꯨ ꯊꯧꯑꯣꯏꯡꯀꯤ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯏꯆꯟ ꯍꯣꯏꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯍꯤꯌꯥꯏꯅꯨ ꯑꯗꯨꯒ ꯏꯇꯥꯁꯤꯅ ꯊꯥꯗꯣꯏ ꯑꯗꯨꯒ ꯏꯇꯥꯁꯤꯅ ꯂꯦꯝꯕꯤ ꯑꯣ ꯃꯤꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯩꯒꯤꯅ ꯄꯤꯕꯥ ꯑꯗꯨꯒ ꯏꯇꯥꯎ ꯑꯁꯤꯒꯤꯅ ꯆꯤꯡꯂꯦꯟ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯖꯔꯤ ꯃꯤꯡꯁꯤꯡ ꯑꯣ ꯃꯗꯨꯒꯤꯗꯃꯛ ꯏꯆꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯕꯒꯦ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔ ꯃꯇꯧ ꯀꯔꯝꯅ ꯉꯥ ꯑꯁꯤ ꯂꯩꯔꯒ ꯎꯁꯤꯟꯗꯧꯔꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯇꯩꯔꯤꯕ ꯂꯩꯈꯣꯝ ꯑꯁꯤꯒ ꯉꯥ ꯑꯁꯤ ꯄꯨꯁꯤꯟꯈ꯭ꯔꯕꯗꯤ ꯈꯔ ꯄꯛꯂꯅꯤꯗꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯔꯥꯖꯀꯨꯃꯥꯔ ꯅꯪꯁꯤꯗꯤ ꯏꯆꯟ ꯈꯣꯏ ꯉꯥꯗꯨ ꯂꯩꯈꯤꯕ ꯌꯥꯗꯣꯏ ꯑꯣꯏꯔꯒꯗꯤ ꯂꯩꯖꯔꯒꯦ ꯔꯥꯖꯀꯨꯃꯥꯔ ꯂꯩꯗ꯭ꯔꯕꯁꯨ ꯄꯨꯕꯤꯈ꯭ꯔꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯑꯃꯨꯛ ꯂꯧꯍꯧꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯔꯅꯤ ꯍꯦꯟꯅ ꯊꯥꯗꯣꯏꯅ ꯑꯗꯨꯅꯦ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯅ ꯌꯦꯡꯍꯧꯗꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯩꯈꯣꯝ ꯇꯩꯍꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯉꯥ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯂꯦꯝꯕꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨꯒꯤ ꯈ꯭ꯋꯥꯡꯆꯦꯠ ꯑꯣꯏꯔꯤꯕ ꯐꯤ ꯃꯆꯥ ꯑꯗꯨꯗ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯍꯩꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯀꯤꯁꯤꯜꯂꯒ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗ ꯄꯤꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯉꯥꯁꯤ ꯄꯨꯕꯤꯔꯣ ꯁꯤꯗ ꯂꯩꯖꯔꯦ ꯏꯆꯟ ꯉꯥꯁꯤ ꯌꯥꯝꯅ ꯌꯥꯝꯃꯜꯂꯦ ꯑꯩ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔꯗꯪ ꯄꯤꯖꯔꯝꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯉꯥꯁꯦ ꯄꯨꯕ ꯉꯝꯂꯣꯏꯗꯧꯔꯤ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤꯁꯨ ꯌꯥꯝꯗꯕꯅꯤ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯆꯤꯡꯂꯦꯟꯅ ꯏꯆꯟ ꯂꯧꯁꯤꯜꯂꯣ ꯂꯧꯁꯤꯜꯂꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯄꯤꯕꯕꯨ ꯂꯧꯁꯤꯜꯂꯣ ꯃꯣꯏꯗꯗꯤꯅꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯂꯧꯁꯤꯜꯂꯣ ꯂꯧꯁꯤꯜꯂꯣ ꯑꯁꯤ ꯌꯥꯝꯕ ꯅꯠꯇꯦ ꯁꯤꯗꯪꯗꯤ ꯂꯧꯕꯤꯍꯧ ꯔꯥꯖꯀꯨꯃꯥꯔ ꯌꯥꯔꯅꯤꯌꯦ ꯏꯆꯟ ꯍꯣꯏꯅ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯉꯥꯁꯤ ꯄꯨꯖꯔꯔꯣꯏꯒꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩ ꯂꯧꯖꯍꯧꯔꯒꯦ ꯀꯔꯥꯏ ꯄꯤꯕꯥ ꯁꯦꯜ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇ ꯄꯤ ꯑꯗꯨꯒ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯤꯌꯥꯏꯅꯨ ꯊꯥꯗꯣꯏ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯁꯨ ꯂꯩꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯊꯥꯗꯣꯏ ꯃꯇꯥ ꯍꯤꯌꯥꯏꯅꯨꯗ ꯉꯥꯡꯂꯛꯏ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯃꯤꯠꯇꯣ ꯑꯣꯟꯗꯦ ꯔꯥꯖꯀꯨꯃꯥꯔꯁꯤꯅ ꯏꯪꯅ ꯇꯞꯅ ꯁꯥꯎꯗꯅ ꯍꯥꯏꯔꯛꯄꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯅ ꯂꯣꯏ ꯊꯥꯒꯗꯕꯅꯤ ꯅꯪ ꯑꯗꯥꯏꯗ ꯏꯟꯁꯣꯟꯃꯤꯟꯅꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯍꯤꯌꯥꯏꯅꯨꯕꯨ ꯈꯔ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤ ꯑꯣꯏ ꯑꯗꯨꯅ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯂꯥꯛꯂꯕꯗꯤ ꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯏꯟ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯁꯤꯗ ꯇꯧꯒꯤ ꯌꯥꯎꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕꯗꯨꯕꯨ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯈꯪꯕꯤꯗ꯭ꯔꯕꯣ ꯅꯃꯤꯠ ꯅꯅꯥ ꯑꯣꯟꯗꯅ ꯊꯕꯛ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯏꯟꯆꯤꯡꯕ ꯊꯣꯛꯄꯤꯔꯛꯀꯅꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯅꯨ ꯃꯄꯤ ꯃꯔꯥ ꯆꯦꯜꯂꯤ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯕ ꯊꯥꯗꯣꯏꯅ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯉꯥꯡꯂꯛꯏ ꯏꯅꯦ ꯏꯕꯦꯝꯃ ꯁꯤꯕꯨ ꯏꯇꯥꯅ ꯇꯧꯒꯦꯅ ꯇꯧꯕ꯭ꯔꯣ ꯍꯥ ꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯠꯁꯦ ꯉꯁꯥꯏꯅ ꯏꯅꯦꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯀꯩꯗꯧꯒꯦ ꯏꯅꯦꯅ ꯋꯥ ꯑꯣꯏꯅ ꯑꯗꯨꯛ ꯀꯟꯊꯤ ꯊꯣꯛꯈꯩ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯂꯩꯈꯣꯝ ꯇꯩꯈ꯭ꯔꯦ ꯁꯤ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯂꯩꯈꯣꯝ ꯇꯩꯔꯒ ꯆꯠꯈ꯭ꯔꯕꯁꯨ ꯑꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯣꯃꯣꯟꯇꯅꯤ ꯅꯣꯛꯂꯝꯃꯤꯕꯗꯣ ꯈꯪꯕꯤꯔꯦꯀꯣ ꯅꯊꯧꯗꯣ ꯇꯧ
ꯂꯩꯁꯥ ꯄꯥꯈꯪꯒꯤꯅꯦ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯣ ꯃꯤꯒꯤ ꯊꯕꯛꯇ ꯄꯥꯟꯅꯔꯛꯀꯅꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯊꯥꯗꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯁꯥꯟꯇꯤ ꯑꯗꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯏꯟ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯩꯈꯤ ꯍꯤꯌꯥꯏꯅꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯞꯂꯛꯏ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯑꯁꯤꯒꯤꯕꯨ ꯀꯞꯄꯤ ꯃꯥꯜꯂꯤ ꯊꯥꯗꯣꯏꯅ ꯉꯥꯡꯈ꯭ꯔꯕꯁꯤꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯣꯟꯅ ꯂꯩꯔꯤꯅꯣ ꯏꯇꯥ ꯍꯤꯌꯥꯏꯅꯣ ꯌꯥꯔꯦ ꯀꯞꯄꯅꯣꯕ ꯊꯥꯗꯣꯏꯅ ꯀꯩꯅꯣ ꯅꯪ ꯀꯞꯄꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯃꯤꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯑꯗꯨꯝꯅ ꯀꯞꯄꯗꯤ ꯅꯄꯤꯗꯣ ꯂꯩꯔꯔꯣꯏ ꯂꯣꯏꯈ꯭ꯔꯅꯤꯌꯦ ꯈꯔ ꯈꯥꯛꯑꯣ ꯍꯌꯦꯡ ꯅꯪꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯀꯞꯅꯕ ꯊꯝꯖꯤꯜꯂꯣꯕ ꯍꯤꯌꯥꯏꯅꯣ ꯑꯩ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯁꯥꯎꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯌꯥꯔꯦ ꯀꯞꯄꯅꯣ ꯍꯥꯏꯗꯤ ꯀꯞꯄꯅꯣꯕ ꯍꯤꯌꯥꯏꯅꯨ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯀꯞꯄ ꯂꯦꯞꯄꯤ ꯂꯦꯝꯕꯤꯅ ꯀꯤꯕꯗꯤ ꯀꯤ ꯃꯥꯜꯂꯤ ꯊꯥꯗꯣꯏꯁꯦ ꯌꯥꯔꯦꯁꯦ ꯏꯟꯁꯤꯡꯁꯦ ꯄꯨꯈꯠꯂꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯔꯁꯤ ꯉꯥꯒꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯤꯕꯥ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯆꯤꯡꯂꯦꯟꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯄꯤꯕꯥꯅ ꯃꯥꯒꯤ ꯉꯥ ꯈꯔꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯨꯗ ꯊꯣꯉꯥꯛꯄ ꯑꯃꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯤꯕꯥꯗ ꯂꯣꯏꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯪꯂꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯄꯤꯕꯥ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ ꯂꯩꯈꯣꯝꯇꯅ ꯅꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯇꯩꯔꯒ ꯌꯨꯝꯗ ꯂꯥꯛꯂꯤꯕꯗꯤ ꯄꯤꯕꯥ ꯈꯨꯝꯕꯝ ꯈꯪꯗꯅ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯆꯥꯗ ꯉꯛꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯍꯩꯃꯥ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪꯕꯨ ꯏꯃꯥꯗ ꯂꯝ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯂꯨꯔꯤꯕ꯭ꯔꯣ ꯍꯥ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯑꯗꯨꯝꯅ ꯏꯆꯥꯅ ꯇꯧꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯤꯕ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯞꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯉꯥ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯀꯅꯥꯒꯤꯁꯨ ꯃꯔꯥ ꯂꯩꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯔꯥ ꯂꯩꯇꯦ ꯐꯔꯦ ꯆꯪꯉꯨ ꯅꯁꯥꯅ ꯎꯗꯨ ꯁꯦꯡꯗꯣꯛꯎꯔꯣ ꯁꯤꯖꯥ ꯉꯥꯁꯦ ꯆꯥꯛꯊꯣꯡꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯥꯏꯌꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯒꯦ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯩꯁꯦꯝꯕꯅ ꯃꯃꯥ ꯑꯩꯁꯦ ꯂꯝꯐꯩ ꯆꯠꯂꯒ ꯊꯕꯛ ꯈꯔ ꯁꯨꯔꯨꯈꯤꯒꯦ ꯅꯃꯥꯅꯆꯥ ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯣꯟꯊꯣꯛ ꯊꯨꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯄ ꯇꯥꯔꯒꯦ ꯍꯌꯦꯡꯁꯦ ꯁꯤꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯦ ꯂꯝ ꯂꯥꯞꯄꯅꯤꯅ ꯍꯌꯦꯡꯗꯒꯤ ꯆꯠꯁꯤ ꯍꯥꯏꯅꯔꯦ ꯃꯃꯥ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯋꯥꯏꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯏꯆꯥ ꯑꯃꯗꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯀꯔꯤ ꯆꯥꯒꯅꯤ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯗꯕ ꯌꯥꯗꯦ ꯃꯣꯏ ꯃꯄꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯔꯣ ꯑꯗꯣ ꯅꯪꯁꯨ ꯏꯪꯈꯣꯜꯗꯒꯤ ꯄꯣꯠ ꯆꯩꯁꯦ ꯐꯖꯅ ꯌꯣꯜꯂꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯍꯟꯒꯅꯨ ꯊꯣꯛꯂꯕꯁꯨ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯍꯜꯂꯨ ꯃꯝꯅ ꯊꯦꯡꯅ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯍꯟꯒꯅꯨ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯍꯣꯏ ꯃꯣꯏ ꯕꯥꯕꯥ ꯑꯩ ꯆꯦꯛꯁꯤꯟꯅ ꯑꯗꯨꯃꯛ ꯁꯦꯟꯅꯖꯒꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯏꯍꯟꯅꯤꯡꯗꯣꯏꯅꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯒꯤ ꯀꯔꯤ ꯀꯔꯤꯅೋ ꯌꯦꯡꯁꯤꯟꯈꯤꯒꯦ ꯅꯪꯁꯨ ꯑꯩꯒꯤ ꯑꯥꯗ ꯁꯦꯠꯅ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅೋ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯣ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯕꯥꯕꯥ ꯂꯣꯌꯨꯝꯕꯅ ꯀꯅꯥ ꯂꯩ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯩꯖꯩ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯌꯨ ꯑꯩ ꯊꯣꯔꯛꯂꯒꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯍꯩꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖꯅ ꯏꯅꯤꯡꯊꯧꯕꯨ ꯀꯔꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯡꯅꯔꯤꯕ ꯑꯁꯤꯕꯨ ꯁꯤꯖꯥ ꯑꯩꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯀꯗꯕꯅꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯤ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯄꯤꯌꯨꯔꯣ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯏꯃꯥ ꯑꯩ ꯐꯤꯁꯦ ꯁꯥꯔꯒꯦ ꯐꯤ ꯑꯣꯏꯅ ꯁꯥꯕꯅ ꯐꯔꯅꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃ ꯂꯥꯜꯂꯒ ꯁꯦꯟ ꯇꯥꯟꯕꯗꯣ ꯄꯥꯕꯨꯡꯁꯨ ꯂꯩꯇꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯆꯪꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯐꯤ ꯁꯥꯔꯒꯦ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯊꯥꯅꯕ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯏꯃꯥꯒꯤꯁꯨ ꯍꯥꯏꯔꯨꯏ ꯑꯗꯨꯅꯁꯨ ꯐꯔꯦꯗ ꯏꯆꯥꯁꯤꯗꯤ ꯑꯗꯨꯗꯤ ꯉꯁꯤ ꯂꯩꯔꯨꯒꯦ ꯍꯥꯏꯔꯣ ꯂꯪꯗꯦ ꯉꯁꯤ ꯂꯧꯔꯁꯨ ꯌꯥꯏꯌꯦ ꯊꯥꯗꯣꯏꯁꯨ ꯐꯤ ꯁꯥꯔꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤ ꯂꯪ ꯂꯩꯕ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯐꯔꯦ
ꯍꯣꯔꯦꯟ ꯅꯪꯅ ꯆꯠꯂꯝꯗꯥꯏꯗꯣ ꯑꯗ ꯂꯧꯔꯣ ꯁꯦꯟꯗꯣ ꯏꯃꯥꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯁꯦꯟ ꯂꯩꯌꯦ ꯏꯃꯥ ꯏꯆꯥꯗ ꯂꯩꯕꯗꯨꯗꯤ ꯀꯥꯏꯊꯣꯛꯇꯅ ꯊꯝꯖꯤꯜꯂꯣ ꯏꯃꯥꯗꯒꯤ ꯑꯗꯨꯝ ꯄꯨꯔꯣ ꯍꯌꯦꯡ ꯂꯩꯗ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗ ꯏꯆꯥꯗꯒꯤ ꯂꯧꯔꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯏꯃꯥ 이마나 야드라바니나 이마다기 부르게 ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯥꯛꯇꯣ ꯏꯃꯥꯅ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯂꯁꯤꯔꯣ ꯆꯥꯔꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯤꯔꯝꯃꯒꯦ ꯏꯃꯥ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯪꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯇꯧꯔꯝꯃꯣ ꯏꯆꯥꯅ ꯏꯃꯥꯁꯨꯅꯦ ꯂꯣꯏꯔꯒ ꯆꯪꯂꯛꯑꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯍꯤꯌꯥꯏꯅꯨ ꯀꯔꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯊꯥꯗꯣꯏꯅ ꯅꯣꯡꯃꯇꯁꯨ ꯃꯥꯅ ꯍꯧꯕ ꯂꯥꯛꯎꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯤꯌꯥꯏꯅꯨ ꯊꯥꯗꯣꯏꯒꯤ ꯈꯣꯟꯗꯥꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯍꯤꯌꯥꯏꯅꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯀꯅꯥꯅꯣ ꯍꯣꯟꯅꯄꯥꯅꯦ ꯐꯔꯝꯃꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯣꯡꯃꯇꯁꯨ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯨ ꯅꯠꯇ꯭ꯔꯁꯨ ꯍꯧꯕ ꯂꯥꯛꯑꯣꯕ ꯌꯥꯝ ꯆꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯦꯝꯕꯤꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯏꯇꯥ ꯁꯥꯎꯅꯨꯋꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯒ ꯏꯪꯈꯣꯜꯗ ꯍꯋꯥꯏ ꯊꯔꯥꯛ ꯍꯦꯛꯂꯨꯕꯅꯤ ꯍꯋꯥꯏ ꯑꯇꯩ ꯑꯇꯩꯁꯨ ꯌꯣꯟꯅꯕꯒꯤ ꯑꯗꯨꯅꯅꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯊꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯁꯤꯜꯂꯛꯀꯗꯕꯅꯤ ꯍꯣꯏ ꯍꯤꯌꯥꯏꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯂꯣꯏꯔꯗꯨꯅ ꯍꯤꯌꯥꯏꯅꯨ ꯃꯃꯥꯗꯒꯤ ꯁꯦꯟ ꯂꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯊꯥꯗꯣꯏꯒꯤ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯂꯪ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯆꯥꯔꯝꯃꯤ ꯊꯥꯗꯣꯏꯅ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯇ꯭ꯔꯣ ꯂꯦꯝꯕꯤꯅ ꯍꯥꯎꯋꯦ ꯍꯤꯌꯥꯏꯅꯨꯅ ꯑꯩꯈꯣꯏ ꯑꯗ꯭ꯋꯥꯏꯗꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯣ ꯂꯦꯝꯕꯤ ꯌꯣꯡꯈꯝꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯐꯤ ꯁꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯃꯁꯤ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯀꯥꯎꯕ ꯀꯩꯒꯤꯅꯣꯕ ꯃꯇꯥ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯂꯨꯞꯊꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯌꯦꯡꯅꯩ ꯊꯥꯗꯣꯏꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯅꯪꯅ ꯂꯨꯞꯊꯔꯒ ꯂꯩꯔꯤꯗꯣ ꯏꯇꯥ ꯊꯥꯗꯣꯏ ꯍꯤꯌꯥꯏꯅꯨ ꯀꯩꯝ ꯇꯧꯗꯦꯗ ꯑꯩ ꯁꯨꯝ ꯁꯥꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤꯗ ꯏꯇꯥ ꯂꯦꯝꯕꯤ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯔꯕ꯭ꯔꯣ ꯑꯩ ꯆꯠꯅ ꯍꯥꯏꯔꯒꯦ ꯁꯤꯗꯗꯤ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯏꯀꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯑꯕꯣꯛꯀꯤ ꯁꯦꯟ ꯄꯤꯔꯝꯈꯤꯒꯦ ꯑꯕꯣ ꯁꯦꯟꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯃꯄꯥꯟ ꯊꯣꯡꯗ ꯑꯋꯥꯕ ꯎꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏ ꯍꯤꯌꯥꯏꯅꯨ ꯅꯣꯏ ꯑꯅꯤꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯁꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯃꯥ ꯈꯛꯇꯅꯤ ꯄꯨꯄꯥꯡ ꯁꯨꯕ ꯍꯥꯏꯕꯁꯤꯒ ꯄꯨꯄꯥꯡ ꯁꯨꯗꯕ ꯍꯥꯏꯕꯁꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯗꯦ ꯍꯤꯌꯥꯏꯅꯨꯅ ꯏꯇꯥ ꯂꯦꯝꯕꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯂꯩꯅꯤꯡꯉꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯅꯈꯣꯏ ꯑꯅꯤꯅ ꯁꯦꯟ ꯇꯥꯜꯂꯤꯕꯗꯨꯗꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯅꯔꯟ ꯇꯥꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯁꯦꯟ ꯇꯥꯅꯤꯡꯂꯕꯁꯨ ꯀꯔꯤ ꯇꯧꯔꯒ ꯇꯥꯟꯒꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯄꯦꯔꯨꯛ ꯍꯦꯛꯄ ꯏꯟ ꯆꯤꯡꯂꯒ ꯉꯥ ꯐꯥꯕ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯩꯁꯨ ꯁꯦꯟ ꯊꯣꯛꯂꯝꯃꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯤꯕꯥꯒ ꯇꯧꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯔꯒ ꯁꯦꯟ ꯇꯥꯜꯂꯔꯣꯏꯁꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯃꯇꯧ ꯀꯔꯝꯅ ꯁꯦꯟ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯤ ꯁꯥꯅꯕ ꯌꯣꯡꯈꯝ ꯂꯩ ꯍꯥꯏꯗꯨꯅ ꯂꯪ ꯂꯩꯅꯤꯡꯉꯥꯏ ꯁꯦꯟ ꯂꯩꯇ꯭ꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯤ ꯁꯥꯒꯅꯤ ꯏꯇꯥ ꯃꯇꯥ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯂꯦꯝꯕꯤ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯈꯜ ꯍꯟꯊꯅ ꯄꯨꯛꯅꯤꯡ ꯋꯥꯅ ꯂꯩꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯔꯕꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯐꯤ ꯁꯥꯔꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪꯂꯨꯗꯕꯅ ꯅꯪꯒꯤ ꯂꯪ ꯂꯩꯗ꯭ꯔꯤ ꯍꯌꯦꯡꯃꯛ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯂꯪ ꯂꯩꯔꯨꯅꯤ ꯅꯪꯒꯤ ꯐꯤ ꯁꯥꯗ꯭रिꯕ ꯐꯥꯎꯕ ꯍꯤꯌꯥꯏꯅꯨꯁꯨ ꯑꯩꯁꯨ ꯐꯤ ꯁꯥꯔꯣꯏ ꯏꯇꯥ ꯂꯦꯝꯕꯤ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯇꯥꯅꯦ ꯅꯪꯒꯤ ꯃꯔꯨꯞꯅꯦ ꯍꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯤ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ
ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯒꯤ ꯑꯋꯥꯕꯁꯤꯡ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯀꯌꯥꯃꯨꯛ ꯋꯥꯏ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯏꯇꯥꯂꯦꯝꯕꯤ, ꯅꯪꯅ ꯑꯩꯈꯣꯏꯗ ꯋꯥ ꯂꯣꯠꯂꯝꯂꯤꯕ? ꯋꯥ ꯂꯣꯠꯄꯒꯤ ꯅꯠꯇꯦꯗ, ꯏꯀꯥꯏꯖꯕꯒꯤꯅꯤ. ꯌꯥꯔꯦ, ꯅꯒꯨꯟ ꯈꯪꯉꯤ. ꯑꯩꯅ ꯂꯣꯏ ꯈꯪꯉꯕꯅꯤ. ꯍꯌꯦꯡꯅꯦ ꯅꯪꯒꯤ ꯅꯪ ꯂꯩꯒꯗꯕꯅꯤꯀꯣ. ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯅꯨꯄꯤ ꯑꯍꯨꯝ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯨꯄꯥ ꯑꯃꯅ, "ꯏꯇꯥꯎ, ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯐꯖꯗ꯭ꯔꯣ? ꯃꯌꯥꯏ ꯊꯪꯕꯤ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤꯁꯤ ꯏꯇꯥꯎ. ꯑꯩ ꯑꯣꯏꯖꯔꯒꯦ. ꯅꯣꯏ ꯃꯤꯠꯌꯦꯡ ꯇꯥꯔꯛꯄ ꯌꯥꯔꯣꯏꯀꯣ." ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯄꯥꯝꯂꯛꯇ꯭ꯔꯕꯣ? ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯔꯛꯏꯁꯤꯕꯣ? ꯐꯖꯕꯁꯤꯡꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯀꯟꯁꯤꯜꯂꯦ. ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯥꯏꯔꯛꯄ ꯌꯥꯕꯅꯤ." ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯣꯝꯗ ꯍꯤꯌꯥꯏꯅꯨꯅ ꯃꯇꯥ ꯑꯅꯤꯗ, "ꯏꯇꯥ, ꯑꯥꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯦ. ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ ꯀꯃꯥꯏ ꯇꯧꯅꯤ?" ꯊꯥꯗꯣꯏꯅ, "ꯆꯠꯂꯣꯍꯦ! ꯅꯨꯄꯥ ꯃꯔꯤꯈꯛꯁꯤꯒꯤꯔꯣ ꯅꯣꯏꯅ ꯅꯨꯄꯤ ꯃꯥꯟꯗꯕ ꯃꯈꯩ ꯑꯀꯤꯕ ꯐꯥꯎꯔꯤꯁꯦ? ꯅꯇꯥ ꯑꯩꯁꯦ ꯊꯥꯗꯣꯏꯅꯤ, ꯊꯥꯗꯣꯏ. ꯏꯄꯥꯗꯣ ꯑꯆꯝꯕ ꯏꯄꯥ ꯅꯠꯇꯦ. ꯁꯔꯤꯛ ꯁꯔꯥꯛ ꯊꯥꯡ ꯇꯥꯗꯅꯦ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯤꯕ ꯏꯄꯥꯅꯤ. ꯃꯥꯒꯤ ꯃꯆꯥꯅꯕꯨ ꯏꯄꯪ ꯄꯪꯅ ꯂꯩꯔꯣ? ꯑꯩ ꯇꯧꯒꯦ ꯂꯥꯎ." ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯂꯥꯛꯄꯅ ꯅꯨꯄꯥꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ. ꯂꯥꯛꯄꯅ, "ꯁꯛꯍꯦꯜ ꯂꯕꯤꯁꯥ, ꯀꯔꯥꯏꯗꯕꯨ ꯈꯣꯡ ꯁꯥꯜꯂꯨꯕꯅꯣ? ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯩꯁꯥ ꯅꯣꯏꯕꯨ ꯉꯥꯏꯖꯔꯝꯂꯤꯕꯅꯤ. ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯡꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯗꯣ. ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯉꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯅꯣꯛꯁꯤꯜꯂꯤ. ꯍꯤꯌꯥꯏꯅꯨꯅ, "ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯑꯗꯨꯝꯅ ꯅꯆꯦ ꯅꯆꯟꯗ ꯀꯔꯦꯝꯅꯒꯅꯨ. ꯍꯟꯗꯣꯛꯑꯣ." "ꯁꯛꯍꯦꯜꯂꯕꯤ, ꯅꯪꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤꯕꯁꯦ. ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯗꯨ ꯈꯪꯖꯒꯦ. ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯗꯣ." "ꯃꯤ ꯎꯁꯤꯠꯇꯕꯁꯦ ꯇꯧꯅꯒꯨꯝꯁꯤ. ꯑꯩꯈꯣꯏꯁꯦ ꯅꯆꯦꯒꯨꯝꯕꯅꯤ. ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ. ꯍꯟꯗꯣꯛ ꯆꯠꯀꯦ." "ꯉꯥꯏꯈꯣ!" ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯍꯤꯌꯥꯏꯅꯨꯒꯤ ꯈꯨꯊꯥꯡ ꯑꯗꯨ ꯄꯥꯏꯔꯛꯏ. ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯊꯥꯗꯣꯏ ꯂꯥꯛꯄꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯂꯩꯊꯦꯛꯏ. ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯤ. ꯂꯥꯛꯄ ꯅꯨꯄꯤꯒꯤ ꯈꯨꯠꯅ ꯊꯥꯔꯛꯄ ꯑꯣꯏꯔꯕꯁꯨ ꯒ꯭ꯌꯥꯟ ꯉꯥꯏꯍꯥꯛ ꯉꯥꯎꯏ. ꯃꯃꯥꯟꯅꯕ ꯑꯇꯩ ꯑꯗꯨꯗꯤ ꯊꯥꯗꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯆꯪꯁꯤꯟꯕ ꯀꯤꯔꯗꯨꯅ ꯂꯥꯞꯅ ꯂꯩ. ꯂꯥꯛꯄ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯂꯥꯛꯏ. ꯃꯨꯛꯅꯔꯤꯉꯩ ꯄꯤꯕꯥ ꯂꯥꯛꯄꯗꯨ ꯃꯈꯣꯏ ꯎꯅꯍꯧꯗꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯂꯥꯛꯄꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯂꯥꯛꯄꯕꯨ ꯀꯧꯔꯛꯏ. ꯂꯥꯛꯄꯁꯨ ꯇꯥꯔꯗꯨꯅ ꯌꯦꯡꯂꯛꯏ. ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯂꯥꯛꯄ ꯃꯀꯣꯛ ꯅꯣꯅ ꯂꯩꯈꯤꯔꯝꯃꯤ. "ꯂꯥꯛꯄ, ꯃꯖꯥꯏꯕꯨꯡꯉꯣꯕꯨ, ꯅꯈꯨꯜꯒ ꯊꯪꯅꯕ ꯅꯆꯟ ꯅꯆꯦꯁꯤꯡꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯄ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯏ?" "ꯃꯖꯥꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯁꯣꯏꯈ꯭ꯔꯦ. ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯈꯣꯏꯁꯨ ꯊꯣꯏꯆꯠ ꯋꯥꯎꯆꯠꯅꯕꯗꯨꯗ ꯑꯩꯁꯨ ꯈꯔ ꯐꯤꯡꯈ꯭ꯔꯦ ꯃꯖꯥꯏꯕꯨꯡꯉꯣ." ꯂꯥꯛꯄꯒꯤ ꯋꯥꯗꯨꯗ ꯈꯔ ꯐꯤꯡꯕ ꯊꯥꯗꯣꯏꯅ ꯔꯥꯖꯀꯨꯃꯥꯔ ꯂꯩ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯛꯄꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ. ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯊꯥꯗꯣꯏꯕꯨ ꯊꯠꯆꯤꯜꯂꯤ. ꯍꯤꯌꯥꯏꯅꯨꯅꯁꯨ ꯊꯥꯗꯣꯏꯕꯨ ꯐꯥꯖꯤꯜꯂꯤ. "ꯂꯥꯛꯄ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯗ ꯀꯔꯤ ꯋꯥꯍꯩ, ꯀꯔꯤ ꯊꯧꯒꯜꯂꯣꯟ ꯎꯠꯀꯅꯤ ꯈꯪꯗꯕ꯭ꯔꯥ? ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ ꯅꯪ? ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤ ꯑꯩꯒꯤ ꯏꯐꯝꯗ? ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥ ꯑꯃꯠꯇꯗ ꯅꯝꯃꯤꯅ ꯀꯟꯅ ꯐꯥꯎ ꯌꯦꯡꯕ ꯌꯥꯔꯣꯏ. ꯃꯁꯦ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯩꯒꯤ ꯌꯥꯊꯪꯅꯤ. ꯑꯩꯒꯤ ꯋꯥꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯅ ꯆꯠꯂꯕ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯌꯦꯡꯉꯨ. ꯌꯥꯔꯦ, ꯆꯠꯂꯣ." "ꯐꯒꯅꯤ ꯃꯖꯥꯏꯕꯨꯡꯉꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯅꯣꯂꯨꯛꯄ ꯎꯠꯂꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ. "ꯏꯆꯟ ꯈꯣꯏꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯉꯥ ꯂꯩꯈꯤꯕꯗꯨ ꯅꯠꯇꯕ꯭ꯔꯥ?" ꯊꯥꯗꯣꯏꯅ, "ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔ." ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯍꯤꯌꯥꯏꯅꯨꯗ ꯂꯣꯟꯅ ꯌꯦꯡꯖꯩ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯅ ꯌꯦꯡꯅ, "ꯀꯩꯊꯦꯜ ꯀꯥꯔꯨꯔꯤꯕ꯭ꯔꯥ?" ꯍꯟꯗꯛꯃꯨꯛꯇꯤ ꯍꯤꯌꯥꯏꯅꯨꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. "ꯑꯍꯣꯏ ꯔꯥꯖꯀꯨꯃꯥꯔ." "ꯑꯣ, ꯐꯔꯦ ꯐꯔꯦ.
ꯑꯗꯨꯗꯤ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯒꯅꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯕꯤꯔꯣ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯄꯨꯟꯅ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕ ꯍꯤꯌꯥꯏꯅꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤꯗꯣ ꯁꯒꯣꯜ ꯊꯧꯔꯣ ꯂꯥꯟꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯂꯦꯝꯕꯤꯒꯤ ꯂꯪ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯐꯤ ꯍꯧꯔꯒ ꯐꯤ ꯑꯣꯏꯅ ꯁꯥꯟꯅꯈ꯭ꯔꯦ ꯂꯝ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯈꯤꯗ꯭ꯔꯦ ꯈꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯤꯇꯅ ꯃꯌꯥꯝꯅ ꯂꯩꯅꯔꯝꯃꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤꯕꯅ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯤꯕꯥꯅ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯑꯃꯠꯇꯒꯤ ꯁꯛꯇꯝꯕꯨ ꯎꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕꯤ ꯁꯛꯍꯦꯜꯂꯕꯤ ꯅꯨꯖꯥ ꯑꯃ ꯎꯔꯨꯕꯗꯒꯤ ꯄꯤꯕꯥꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯔꯥꯖꯀꯨꯃꯥꯔꯅꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯃꯣꯏꯕꯨ ꯉꯥꯎꯍꯜꯂꯤꯕ ꯅꯧꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤꯕ ꯅꯨꯖꯥ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯅꯍꯥꯛꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯑꯗꯨꯅꯤ ꯍꯥꯏꯕ ꯍꯥꯏꯈꯤꯔꯣꯏ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯑꯩꯅ ꯇꯥꯛꯀꯅꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯐꯣꯡꯗꯣꯛꯂꯣꯏ ꯑꯩꯒꯤ ꯏꯆꯤꯟ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡ ꯇꯁꯦꯡꯅ ꯊꯣꯔꯛꯄ ꯋꯥꯍꯩ ꯑꯗꯨꯅ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯖꯒꯅꯤ ꯃꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯆꯤꯡꯂꯦꯟ ꯃꯇꯥꯎꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯕ ꯔꯥꯖꯀꯨꯃꯥꯔꯅ ꯉꯁꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯉꯛꯄ ꯑꯣꯏꯔꯦ ꯑꯩꯗꯤ ꯉꯛꯀꯅꯣ ꯉꯛꯐꯝ ꯊꯣꯛꯇꯦ ꯀꯔꯤꯁꯨ ꯑꯗꯨ ꯉꯥꯏꯈꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝ ꯇꯧꯔꯕꯒꯦ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯔꯥꯖꯀꯨꯃꯥꯔ ꯏꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯇꯧꯔꯒ ꯑꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃ ꯊꯥꯔꯛꯏ ꯃꯍꯥꯛꯅ ꯐꯥꯎ ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯏꯃꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯦ ꯆꯤꯡꯂꯦꯟ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯃꯄꯤ ꯇꯥꯔꯛꯂꯦ ꯃꯇꯥꯎꯅ ꯃꯄꯤ ꯇꯥꯔꯛꯄ ꯀꯞꯂꯛꯄ ꯑꯗꯨ ꯎꯕꯗ ꯄꯤꯕꯥ ꯃꯇꯥꯎꯕꯨ ꯊꯦꯝꯂꯛꯏ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯀꯔꯤꯒꯤ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ ꯀꯞꯂꯤꯕꯅꯣ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯁꯣꯏꯗꯅ ꯐꯒꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯍꯩ ꯑꯍꯩꯕ ꯀꯧꯗꯨꯅ ꯏꯃꯥꯕꯨ ꯌꯦꯡꯍꯟꯒꯅꯤ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯋꯥꯈꯜ ꯋꯥꯒꯅꯨ ꯏꯇꯥꯎꯒꯤ ꯂꯩꯔꯤꯕꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯃꯟꯁꯦ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯄꯣꯛꯇꯨꯅꯁꯨ ꯁꯤꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯏꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯇꯧꯕꯤꯔꯤꯕꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯀꯌꯥ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯒꯅꯤ ꯇꯥꯅꯤꯡꯗꯦꯀꯣ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯂꯃꯟ ꯇꯣꯟꯅꯕ ꯄꯥꯡꯕ ꯃꯇꯦꯡ ꯅꯠꯇꯦ ꯂꯃꯟ ꯁꯤꯡꯅꯅꯕ ꯇꯧꯈꯤꯕ ꯃꯇꯦꯡꯁꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯨꯡꯁꯤꯕꯒꯤ ꯅꯪꯒꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯃꯥꯁꯤꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ ꯃꯁꯤꯗ ꯂꯃꯟ ꯇꯣꯟꯕ ꯇꯣꯟꯗꯕ ꯂꯩꯇꯦ ꯑꯩ ꯁꯥꯎꯅꯕ ꯋꯥ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏ ꯑꯃꯨꯛꯀ ꯍꯥꯏꯖꯔꯔꯣꯏ ꯑꯗꯣ ꯏꯃꯥꯅ ꯅꯪꯕꯨ ꯎꯅꯤꯡꯉꯤ ꯍꯥꯏ ꯏꯃꯥꯅꯕꯨ ngasi chatluraga loiridana imana masa aibu uningi hairagabu karigi chaloi chatkani matawgi mataw adada chinglen matawbu konsillaga Rajkumar nahak oigi marup oina phambase aise kayad laibak parabano yarisi to itaw nung shiva nangse aina aiga hek pokminaba isli ina oina khanbane yarisi imana ai uningi haribado chalurasila hoi asumna mataw ani adu chinglengi mayumda chinglengi mamabu unaba chatkirami leibak leina bema nangbu warani ne lushilone loidori imabu tumningaba tumningi imadi nahan khaidi wadabani ngasidi inkhol hotnabada khara wakhre aduna pothaurasila
ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯣ ꯅꯪꯒꯤ ꯐꯤꯗꯣ. ꯍꯣꯏ ꯏꯃꯥ ꯂꯣꯏꯔꯦ. ꯑꯩꯁꯨ ꯐꯤꯁꯦ ꯑꯝꯇ ꯀꯨꯞꯁꯤꯜꯂꯝꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯁꯨ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕꯅ ꯊꯥ 2 ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯡꯊꯤꯜꯅꯤ. ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯂꯩꯁꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯏꯆꯥ ꯊꯣꯏꯕꯤ, ꯄꯥꯕꯨꯡ ꯍꯜꯂꯦꯅꯦ. ꯅꯣꯏꯕꯨ ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ? ꯍꯣ ꯇꯥꯔꯦ. ꯍꯜꯂꯛꯄꯒ ꯅꯆꯥꯅꯨꯄꯤꯗꯤ ꯀꯧꯔꯛꯏꯗꯣ. ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯀꯧꯕꯤꯔꯛꯇ꯭ꯔꯦ. ꯂꯥꯡꯐꯩ ꯆꯠꯂꯨꯕꯗꯒꯤ ꯑꯩꯒꯁꯦ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯀꯔꯤꯅꯣ? ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯁꯦꯝꯕ ꯅꯣꯛꯏ. ꯏꯍꯦ, ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ. ꯍꯅꯨ ꯊꯪꯁꯤꯗꯀꯣ. ꯈꯪꯖꯔꯦ. ꯃꯩꯁꯦ ꯑꯃꯨꯛꯇ ꯀꯥꯟꯊꯣꯛꯄꯤꯌꯨ. ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯩꯅꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯔꯣꯏ. ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ? ꯍꯩ, ꯃꯃꯥ, ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯔꯕꯅꯤꯅꯦ. ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯈꯝꯕꯜꯂꯤꯗꯣ. ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯍꯤꯌꯥꯏꯅꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯂꯛꯏ. ꯃꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯂꯩꯕꯥꯛ ꯂꯩꯅ, ꯍꯣꯏ ꯌꯥꯔꯦ, ꯆꯪꯕꯤꯔꯛꯑꯣ ꯏꯃꯨꯡꯗ. ꯅꯆꯥꯅꯨꯄꯤ ꯎꯕꯗꯒꯤ ꯍꯜꯂꯤꯕꯅꯤꯅꯦ. ꯍꯣꯏ ꯌꯥꯔꯦꯀꯣ ꯑꯉꯥꯡꯒꯤ ꯃꯃꯥꯡꯁꯤꯗ. ꯌꯥꯅꯤ. ꯏꯆꯥ ꯊꯣꯏꯕꯤ, ꯂꯥꯛꯑꯣ. ꯄꯥꯕꯨꯡꯅ ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯔꯛꯄꯅꯤ. ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯥꯛꯑꯣ. ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯒꯦ? ꯏꯃꯥꯒꯤꯗꯤ ꯂꯩꯔꯛꯇ꯭ꯔꯣ? ꯑꯩꯒꯤꯇꯪ ꯍꯥꯏꯕꯁꯤꯗ ꯏꯃꯥꯅ ꯄꯥꯕꯨꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯌꯦꯡꯉꯨꯅꯦ. ꯂꯩꯔꯛꯏꯗ. ꯀꯔꯤꯒꯤ ꯂꯩꯔꯛꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯃꯥꯒꯤꯕꯣ. ꯏꯆꯥꯒꯤꯁꯨ ꯅꯃꯥꯒꯤꯁꯨ ꯂꯩꯔꯛꯏ. ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯂꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯆꯥꯅꯕꯤ ꯃꯇꯥ 3 ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯩꯔꯥꯡ ꯃꯈꯜ ꯁꯨꯅ ꯊꯤꯜꯂꯛꯄ ꯂꯥꯛꯂꯝꯃꯤ. ꯐꯅꯦꯛ ꯑꯉꯧꯕ, ꯐꯨꯔꯤꯠ ꯑꯉꯧꯕ ꯁꯦꯠ ꯆꯥꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯅꯨꯄꯤ 3 ꯑꯗꯣ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯀꯠꯂꯝꯂꯒ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ 3 ꯂꯧꯈꯠꯂꯒ ꯅꯨꯄꯤ 3 ꯑꯗꯨꯗ ꯑꯃꯃꯝ ꯄꯤꯔꯛꯏ. ꯅꯨꯄꯤ 3 ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ. ꯂꯣꯏꯔꯒ ꯅꯨꯄꯤ 3 ꯑꯗꯨ ꯊꯣꯔꯛꯏ. ꯃꯣꯏꯅ ꯊꯣꯔꯛꯄꯗ ꯍꯤꯌꯥꯏꯅꯨꯗ ꯅꯨꯄꯥ ꯑꯃꯅ ꯎꯍꯧꯗ꯭ꯔꯕꯗꯒꯤ ꯊꯦꯡꯖꯤꯜꯂꯛꯏ. ꯏꯃꯥ! ꯊꯥꯗꯣꯏꯅ, ꯍꯩꯃꯥ, ꯍꯤꯌꯥꯏꯅꯨ! ꯂꯦꯝꯕꯤꯅ, ꯏꯇꯥ! ꯅꯨꯄꯥ ꯑꯗꯨꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗ ꯇꯨꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯗ ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ. ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯣꯏꯔꯝꯃꯤ. ꯏꯆꯟꯈꯣꯏ ꯑꯣꯏꯔꯦ. ꯁꯣꯏꯈ꯭ꯔꯦ. ꯅꯕꯨꯡ ꯑꯩ ꯎꯍꯧꯗ꯭ꯔꯦ. ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯍꯥꯊꯨ ꯂꯥꯛꯄꯗ ꯅꯕꯨꯡ ꯎꯖꯍꯧꯗ꯭ꯔꯦ. ꯀꯥꯏꯗꯦꯗ ꯔꯥꯖꯀꯨꯃꯥꯔ. ꯊꯥꯗꯣꯏ, ꯂꯦꯝꯕꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ 3 ꯑꯗꯨ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ. ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯥꯆꯣꯡ ꯆꯤꯟꯈꯤꯕ ꯑꯗꯨ ꯌꯥꯎꯔꯝꯗꯕꯗꯨꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕꯗꯨ ꯃꯗꯨ ꯈꯨꯟꯕ ꯂꯥꯛꯏ. ꯍꯤꯌꯥꯏꯅꯨꯅ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥꯁꯨ ꯃꯈꯥꯗ ꯌꯦꯡꯊꯩ. ꯇꯈꯦꯜꯂꯩ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯂꯧꯈꯠꯂꯤ. ꯃꯥꯅ ꯂꯧꯈꯠꯄꯒ ꯍꯤꯌꯥꯏꯅꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯌꯧꯔꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗ, ꯔꯥꯖꯀꯨꯃꯥꯔ, ꯂꯩꯔꯥꯡꯗꯣ ꯑꯩꯒꯤꯅꯤ, ꯄꯤꯕꯤꯔꯛꯑꯣ. ꯅꯤꯡꯉꯣꯜ ꯅꯪꯒꯤ ꯅꯥꯞꯄꯗ ꯇꯥꯡꯖꯔꯝꯕ ꯂꯩꯔꯥꯡꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥꯗ ꯇꯥꯍꯟꯈ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨ. ꯔꯥꯖꯀꯨꯃꯥꯔ, ꯇꯣꯜꯂꯕꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯀꯗꯥꯏ? ꯑꯩꯒꯤ ꯇꯈꯦꯜꯂꯩ ꯄꯤꯕꯤꯔꯛꯑꯣ. ꯁꯦ, ꯅꯪꯒꯤ ꯇꯈꯦꯜꯂꯩ. ꯍꯤꯌꯥꯏꯅꯨ ꯇꯈꯦꯜꯂꯩ ꯑꯗꯨꯕꯨ ꯄꯤꯕꯗꯒꯤ ꯂꯧꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯅ ꯈꯝꯂꯛꯏ. ꯑꯝꯇ ꯉꯥꯏꯕꯤꯈꯣ. ꯆꯠꯀꯦ ꯇꯧꯔꯕ ꯍꯤꯌꯥꯏꯅꯨ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯔꯥꯖꯀꯨꯃꯥꯔ, ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯄꯤꯔꯤꯕꯒꯦ? ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯗꯣꯝꯕꯨ ꯂꯛꯅꯕꯁꯨ ꯅꯠꯆꯗꯦ, ꯍꯟꯊꯅ ꯈꯟꯖꯕꯁꯨ ꯅꯠꯇꯦ. ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯕꯅꯣ ꯔꯥꯖꯀꯨꯃꯥꯔ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯍꯥꯛꯄꯨ ꯑꯍꯥꯟꯕ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯄꯥꯈꯪꯉꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ. ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯌꯥꯕꯤꯌꯨ. ꯍꯤꯌꯥꯏꯅꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯃꯅ ꯂꯥꯏꯔꯕꯤ, ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯒ ꯂꯩꯕꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯀꯤꯕ ꯑꯣꯏꯅ ꯐꯥꯎꯔꯛꯏ. ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯕꯨ ꯂꯥꯏꯔꯕꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯩ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄꯗ
ꯃꯍꯥꯛꯄꯨ ꯇꯧꯕ ꯉꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤꯈꯤꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯤꯖꯕ ꯐꯥꯎꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯝꯗꯕ ꯌꯥꯗꯕꯅ ꯍꯤꯌꯥꯏꯅꯨ ꯄꯤꯕꯥꯗ ꯌꯦꯡꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯌꯥꯏ ꯍꯥꯏꯕꯁꯨ ꯍꯥꯏꯖꯔꯣꯏ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯒ ꯑꯩꯒ ꯌꯦꯡꯅꯔꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯈꯦꯠꯅꯩ ꯑꯩ ꯃꯇꯝ ꯈꯔ ꯈꯟꯖꯔꯛꯈꯤꯒꯦ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯅ ꯅꯆꯟ ꯆꯠꯆꯔꯒꯦ ꯍꯤꯌꯥꯏꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗꯤ ꯍꯤꯌꯥꯏꯅꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯂꯦꯝꯕꯤꯅ ꯏꯇꯥ ꯍꯤꯌꯥꯏꯅꯣ ꯀꯔꯤꯅꯣ ꯂꯩ ꯈꯨꯟꯕ ꯆꯠꯈ꯭ꯔꯒ ꯑꯗꯨ ꯀꯨꯏꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯊꯥꯗꯣꯏꯅ ꯅꯪꯅꯁꯨ ꯊꯦꯡꯉꯨꯕ ꯅꯠꯇꯕ ꯔꯥꯖꯀꯨꯃꯥꯔꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨ ꯅꯪꯅꯅꯦꯅ ꯆꯩꯔꯛꯏꯔꯣ ꯑꯁ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦꯕ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯂꯛ ꯆꯥꯎꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯤꯈꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨꯁꯨ ꯊꯤꯅ ꯉꯥꯡꯅꯕꯤꯈꯤꯅꯤ ꯃꯇꯥꯒꯤ ꯃꯊꯣꯡ ꯈꯪꯗ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯃꯇꯥ ꯑꯅꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ ꯊꯥꯗꯣꯏꯅ ꯀꯔꯤꯅꯣ ꯍꯤꯌꯥꯏꯅꯣ ꯂꯝꯕꯤꯁꯤꯗ ꯀꯔꯤ ꯆꯣꯏꯔꯣꯜꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯒ ꯅꯪꯅ ꯍꯥꯏꯔꯤꯗꯨꯒ ꯀꯔꯤ ꯆꯥꯟꯅꯔꯤꯒꯦ ꯍꯤꯌꯥꯏꯅꯨ ꯃꯇꯥ ꯑꯅꯤꯗꯨ ꯌꯦꯡꯂꯒ ꯉꯁꯥꯏ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯇꯥ ꯑꯅꯤ ꯑꯗꯨꯗ ꯇꯝꯂꯛꯏ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯛꯇꯨꯅ ꯂꯩ ꯂꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯤꯌꯥꯏꯅꯣ ꯅꯪꯗꯤ ꯂꯥꯟꯐꯝ ꯑꯃꯗ ꯌꯦꯛꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯣ ꯌꯥꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯑꯍꯜꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯕꯨ ꯀꯩꯗꯧꯔꯛꯀꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯨ ꯃꯤꯆꯝ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯃꯍꯥꯛꯃꯛꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯐꯔꯦꯁꯦ ꯑꯗꯨꯛ ꯂꯨꯅꯁꯨ ꯈꯜꯂꯨꯅꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯛ ꯋꯥꯡꯕ ꯊꯥꯛ ꯅꯦꯝꯕ ꯑꯗꯨ ꯂꯩꯕ ꯅꯠꯇꯦ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯀꯔꯤꯒꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯊꯣꯛꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯃꯨ ꯔꯥꯖꯀꯨꯃꯥꯔꯁꯦ ꯑꯄꯪꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯃꯤꯌꯥꯝꯅ ꯊꯤꯅ ꯉꯥꯡꯍꯜꯂꯛꯑꯣꯏ ꯑꯩ ꯈꯪꯉꯤ ꯊꯥꯗꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯉꯝꯃꯣꯏꯗ ꯍꯤꯌꯥꯏꯅꯣ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯐꯒꯅꯤ ꯂꯦꯝꯕꯤꯅ ꯍꯤꯌꯥꯏꯅꯣ ꯊꯥꯗꯣꯏꯅ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯗꯕ ꯌꯥꯎꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯨꯛ ꯃꯊꯥ ꯁꯥꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯤ ꯌꯥꯔꯦꯁꯦ ꯈꯪꯂꯨꯔꯅꯨ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯁꯨꯡꯌꯧ ꯌꯧꯔꯔꯣꯏ ꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯕꯤꯔꯛꯎꯗꯣ ꯏꯇꯥ ꯆꯥꯟꯅꯕꯤ ꯑꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯒꯝꯒꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯌꯧꯅꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤ ꯂꯣꯏꯈꯤ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯤꯌꯥꯏꯅꯨ ꯃꯇꯥ ꯑꯅꯤꯅ ꯅꯝꯗꯅ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯍꯟꯈꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯈꯪꯍꯟꯈꯤꯗꯦ ꯀꯣꯟꯅ ꯈꯪꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯗꯤ ꯍꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯃꯇꯣꯝꯇ ꯐꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯂꯩꯀꯣꯜꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡ ꯑꯁꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯃꯥꯟꯅꯗꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯈꯪꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯪꯂꯨꯕꯁꯨ ꯉꯝꯗꯦꯗ ꯆꯩꯔꯥꯛ ꯐꯪꯗꯅ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤꯉꯩ ꯃꯇꯥꯎ ꯆꯤꯡꯂꯦꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯇꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯍꯪꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯎꯔꯤꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔ ꯏꯇꯥꯎ ꯆꯤꯡꯂꯦꯟ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯝꯂꯦ ꯀꯅꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯇꯥꯎꯗ ꯑꯃꯨꯛꯇ ꯇꯥꯛꯎꯗꯅ ꯔꯥꯖꯀꯨꯃꯥꯔ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯣ ꯍꯥꯏꯁꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯛꯆꯕꯤ ꯅꯨꯄꯤꯅꯤ
ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨꯗ ꯆꯤꯡꯂꯦꯟ ꯉꯛꯂꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ ꯂꯣꯏꯌꯨꯝꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯀꯅꯥꯅꯣ ꯔꯥꯖꯀꯨꯃꯥꯔ? ꯏꯇꯥꯎ ꯆꯤꯡꯂꯦꯟ, ꯅꯪꯁꯤꯗꯤ ꯈꯪꯒꯟꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯣꯡꯃ ꯅꯪ ꯑꯩꯅ ꯂꯝ ꯌꯦꯡꯂꯨꯁꯤ ꯆꯠꯄꯗ ꯑꯩꯉꯣꯟꯗ ꯏꯟꯒ ꯂꯣꯏꯅꯔꯒ ꯇꯨꯁꯤꯜꯂꯛꯄ ꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯣ ꯈꯪꯗꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯀꯔꯤꯅꯣ? ꯃꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯌꯥꯔꯛꯀꯗ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔꯒ ꯊꯥꯛ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯔꯣꯏꯗ꯭ꯔꯥ? ꯏꯇꯥꯎ ꯆꯤꯡꯂꯦꯟ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯦꯡꯂꯒ ꯈꯜꯂꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯊꯥꯛ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯄꯥ ꯅꯤꯡꯊꯧ, ꯃꯈꯣꯏꯕꯨ ꯌꯥꯅꯕ ꯃꯆꯥ ꯑꯣꯏꯕ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ꯫ ꯍꯣꯏꯅꯦ, ꯐꯔꯦꯅꯦ, ꯔꯥꯖꯀꯨꯃꯥꯔꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯄꯥ ꯅꯤꯡꯊꯧ ꯃꯈꯣꯏꯕꯨ ꯌꯥꯅꯕ ꯁꯤꯜꯂꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯟ ꯍꯤꯌꯥꯏꯅꯨꯗ ꯔꯥꯖꯀꯨꯃꯥꯔꯅ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯤꯕ? ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯔꯒ ꯀꯣꯅꯨꯡꯗ ꯂꯩꯀꯠꯄ ꯂꯥꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯌꯦꯁꯨ ꯍꯥꯏꯗꯦ, ꯌꯥꯗꯦꯁꯨ ꯍꯥꯏꯗꯦ꯫ ꯃꯇꯝ ꯈꯔ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯁꯨ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯋꯥ ꯑꯃꯠꯇꯗꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯏꯗꯣꯝ ꯏꯊꯟꯇ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯔꯒ ꯊꯣꯔꯛꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯏꯇꯥꯎ꯫ ꯏꯇꯥꯎ ꯆꯤꯡꯂꯦꯟ, ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯔꯥꯎꯕꯅ ꯏꯁꯥꯁꯤ ꯂꯩꯐꯝ ꯈꯪꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤꯁꯦ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯗꯣꯏꯔꯥ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯗꯣꯏꯔꯥ ꯑꯃꯗꯤ ꯑꯣꯏꯕ ꯁꯣꯏꯔꯣꯏꯀꯣ꯫ ꯑꯗꯨꯕꯨ ꯑꯐꯕꯗꯤ ꯑꯣꯏꯁꯅꯨ꯫ ꯏꯆꯟ ꯍꯤꯌꯥꯏꯅꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯐꯩ꯫ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ, ꯑꯇꯟꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯗꯦ, ꯁꯤꯟꯐꯝ ꯈꯨꯗꯤꯡ ꯍꯩ꯫ ꯃꯗꯨꯅꯁꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯁꯤꯖ ꯃꯤꯡꯊꯣꯜ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯂꯣꯏꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯐꯝ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ: ꯔꯥꯖꯀꯨꯃꯥꯔ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯔꯥꯖꯀꯨꯃꯥꯔ ꯀꯧꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯔꯥꯖꯀꯨꯃꯥꯔꯕꯨ ꯔꯥꯖꯀꯨꯃꯥꯔ ꯀꯧꯗꯅ ꯀꯔꯤ ꯀꯧꯖꯧ ꯍꯥꯏꯔꯤꯕꯅꯣ? ꯃꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔ ꯀꯧꯅꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅꯗꯤ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯣ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯄꯤꯕꯥꯅ ꯃꯔꯛ ꯊꯠꯆꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯧꯔꯛꯑꯅꯨ ꯍꯥꯏꯔꯒ? ꯑꯁ, ꯁꯣꯏꯕꯁꯦ ꯌꯥꯗꯕꯁꯤ ꯉꯥꯏꯔꯦ꯫ ꯌꯥꯗꯦ. ꯅꯍꯥꯟꯈꯩ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯔꯣ. ꯑꯃꯨꯛꯇ ꯀꯧꯔꯛꯎꯁꯦ. ꯌꯥꯝꯕꯨꯡ, ꯌꯥꯔꯕ? ꯌꯥꯔꯦ. ꯌꯥꯝ ꯄꯛꯆꯔꯦ. ꯑꯗꯣ ꯌꯥꯝꯕꯨꯡ, ꯅꯪ ꯑꯩꯗꯤ ꯅꯨꯡꯁꯤꯅꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯗ ꯅꯨꯡꯁꯤꯅꯔꯤ. ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒ ꯅꯨꯡꯁꯤꯅꯩ ꯇꯥꯕꯗ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩ ꯋꯥꯗꯕ ꯉꯝꯗꯦ ꯃꯁꯤ ꯈꯟꯕꯗ꯫ ꯍꯤꯌꯥꯏꯅꯨ, ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯕꯁꯤꯗꯤ. ꯑꯩꯅ ꯅꯪꯒꯤ ꯂꯦꯞꯂꯤꯉꯩ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕ ꯉꯝꯂꯣꯏ. ꯑꯩ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯍꯥꯏꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯤꯕꯥꯒꯤ ꯋꯥꯗꯨꯗ ꯍꯤꯌꯥꯏꯅꯨ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯂꯛꯏ꯫ ꯅꯪ ꯑꯀꯤꯕ ꯂꯩꯒꯅꯨ ꯍꯤꯌꯥꯏꯅꯨ. ꯑꯩꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯄꯥꯎꯗꯝꯖꯒꯅꯤ. ꯃꯈꯣꯏꯁꯨ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯣꯏ. ꯃꯆꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯃꯈꯣꯏꯅ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯄꯤꯔꯛꯂꯣꯏ. ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯌా ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯂꯤ. ꯑꯗꯨꯅ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯂꯣꯏ. ꯑꯩꯅ ꯋꯥ ꯑꯁꯤꯕꯨ ꯍꯥꯏꯔꯒ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯪꯒꯤ ꯁꯪꯒꯥꯏꯗ ꯊꯥꯔꯛꯇꯨꯅ ꯅꯪꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯁꯤꯖ ꯑꯣꯏꯅ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯕ ꯂꯥꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯌꯥꯝꯕꯨꯡꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯝꯕ ꯋꯥꯈꯜꯁꯤꯡ ꯏꯌꯥꯡ ꯌꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯌꯥꯝꯕꯨꯡ, ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯔꯝꯕꯁꯤꯡ ꯑꯁꯦ ꯐꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯍꯤꯌꯥꯏꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯌꯦ꯫
ꯀꯔꯤꯁꯨ ꯋꯥꯒꯅꯣ ꯑꯗꯨ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯐꯒꯅꯤ ꯌꯥꯕꯨꯡꯁꯨ ꯍꯜꯂꯨꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯃꯥꯒꯤ ꯐꯤ ꯑꯗꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯦ ꯂꯩꯕꯥꯛꯂꯦ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯩꯃꯥ ꯂꯩꯔꯥ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ ꯊꯥꯖꯗꯅ ꯂꯥꯛꯄꯗꯤ ꯏꯆꯦ ꯍꯤꯌꯥꯏꯅꯨꯒꯤ ꯐꯤ ꯑꯀꯛꯄꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯕꯗꯤ ꯑꯃꯠꯇ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ ꯑꯣ ꯏꯆꯥꯅꯨꯄꯤ ꯀꯧꯊꯣꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯏꯆꯦꯅ ꯈꯪꯂꯔꯣꯏ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯤꯌꯥꯏꯅꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎ ꯂꯩꯀꯥꯏꯒꯤ ꯅꯗꯣꯝꯆꯥ ꯂꯩꯔꯥꯡ ꯂꯥꯛꯏꯅꯦ ꯇꯥꯔꯦ ꯏꯃꯥ ꯊꯣꯔꯛꯂꯒꯦ ꯂꯩꯔꯥꯡ ꯊꯣꯔꯛꯑꯅꯤ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯦ 이domꯆꯥ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯕꯨ ꯍꯪꯕꯗꯤ ꯅꯪꯒꯤ ꯐꯤꯁꯦ ꯑꯁꯥꯕ ꯑꯀꯛꯄ ꯂꯩꯕ꯭ꯔꯥꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯦ ꯑꯩꯁꯦ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯅꯪꯒꯤ ꯐꯤꯁꯤꯅ ꯐꯖꯩꯌꯦꯅ ꯅꯪꯒꯤꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯥꯡꯂꯒꯦꯅ ꯇꯧꯕꯅꯤ 이domꯆꯥ ꯐꯤꯁꯦ ꯂꯩꯕꯗꯤ ꯂꯩꯌꯦ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯜꯁꯤꯗꯒꯤ ꯏꯆꯦ ꯑꯃꯅ ꯂꯧꯒꯦꯅ ꯍꯥꯏꯔꯝꯕ ꯁꯦꯟ ꯄꯤꯔꯝꯂꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯄꯤꯔꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯅꯗꯣꯝꯆꯥꯗ ꯑꯣꯏꯅ ꯄꯤꯒꯔꯣ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯤꯌꯥꯏꯅꯣ 이domꯆꯥ ꯂꯧꯔꯒꯦ ꯅꯪ ꯈꯔ ꯊꯨꯅ ꯁꯥꯔꯒ ꯃꯣꯏꯒꯤꯗꯣ ꯄꯤꯕꯤꯔꯣ 이domꯆꯥ ꯅꯪꯒꯤ ꯐꯤꯁꯦ ꯐꯖꯃꯟꯕꯁꯤꯗ ꯇꯧꯕꯅꯤ ꯑꯩ ꯁꯦꯟꯗꯣ ꯍꯦꯜꯂꯣ ꯍꯥꯏꯔꯕꯁꯨ ꯍꯦꯜꯂꯒꯦ 이domꯆꯥ ꯍꯦꯟꯕꯤꯒꯅꯨꯗ ꯀꯔꯤꯒꯤ ꯍꯦꯟꯗꯣꯏꯅꯣ ꯃꯌꯥꯝ ꯂꯧꯅꯔꯤꯕ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯊꯣꯔꯛꯏ 이domꯆꯥ ꯐꯤ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗꯀꯣ ꯍꯤꯌꯥꯏꯅꯨ ꯅꯪꯒꯤ ꯐꯤꯁꯦ ꯁꯦ ꯁꯦꯟꯗꯣ 이domꯆꯥꯅ ꯈꯔꯁꯨ ꯍꯦꯜꯂꯕꯅꯤ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄꯁꯦ ꯎꯕꯗ 이domꯆꯥ ꯍꯔꯥꯎꯕꯒꯤ ꯍꯦꯜꯂꯤꯕꯅꯤꯀꯣ ꯍꯩꯃꯥ 이domꯆꯥ ꯍꯦꯟꯕꯤꯒꯅꯨꯗ ꯁꯦ ꯂꯧꯁꯤꯟꯕꯤꯌꯣ ꯑꯩ ꯐꯤ ꯃꯃꯜꯁꯤꯈꯛ ꯂꯧꯖꯒꯦ ꯂꯩꯔꯥꯡ ꯁꯦꯟꯗꯣ ꯂꯧꯁꯤꯜꯂꯣ ꯐꯤꯁꯤꯒꯤ ꯃꯃꯜꯗꯨꯇꯃꯛ ꯄꯤꯔꯝꯃꯨ ꯏꯆꯦ ꯍꯤꯌꯥꯏꯅꯨ ꯌꯥꯔꯦ ꯑꯩ ꯂꯧꯔꯔꯣꯏ ꯑꯩ ꯐꯤ ꯐꯪꯕꯁꯦ ꯃꯁꯤꯒꯤ ꯍꯔꯥꯎꯃꯟꯕꯒꯤ ꯍꯦꯜꯂꯕꯅꯤ ꯏꯆꯦ ꯍꯤꯌꯥꯏꯅꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯆꯠꯂꯦ 이해 ꯑꯣꯟꯊꯣꯛꯏꯗ ꯆꯠꯈ꯭ꯔꯦꯅꯦꯁꯦ 이ቤ마 ꯆꯪꯉꯣ ꯅꯪꯁꯨ ꯁꯦꯟꯗꯣ ꯊꯝꯖꯤꯟꯖꯔꯣ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯄꯤꯕꯥꯅ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥ ꯉꯁꯤꯗꯤ ꯏꯄꯥ ꯑꯃꯗꯤ ꯏꯃꯥꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯏꯃꯥꯒ ꯏꯄꯥꯒꯅ ꯌꯥꯕꯤꯌꯨ ꯏꯆꯥꯒꯤ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯆꯥ ꯌꯨꯝ ꯀꯩ ꯄꯥꯜꯂꯒꯦ ꯈꯜꯂꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯐꯝꯅꯤꯅꯦ ꯏꯆꯥꯒꯤꯁꯤꯗꯤ ꯑꯗꯨꯗꯤ ꯅꯄꯥꯕꯨꯡꯒꯤ ꯃꯇꯥꯎ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯇꯥꯔꯦꯗꯅ ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯐꯩ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯂꯩ ꯃꯍꯥꯛꯇꯨꯒꯅꯤ ꯅꯆꯥꯅ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤꯕ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯏꯄꯥꯅ ꯑꯃꯗꯤ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥ ꯑꯇꯣꯞꯄ ꯅꯨꯖꯥ ꯑꯃꯠꯇꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯖꯅꯤꯡꯗꯦ ꯅꯆꯥ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯩ ꯃꯃꯥꯅ ꯌꯥꯔꯔꯣꯏ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯗ ꯇꯧꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯁꯅꯥ ꯍꯧꯒꯠꯂꯨ ꯀꯔꯤꯒꯤ ꯏꯆꯥꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯤꯕꯅꯣ ꯏꯆꯥꯒꯤꯗꯃꯛ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯅꯅꯤꯡ ꯀꯔꯤꯒꯤ ꯊꯨꯡꯂꯣꯏ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯌꯣ ꯅꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯤ ꯅꯃꯥ ꯑꯩꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯄꯤꯕ ꯍꯔꯥꯎꯅ ꯍꯧꯒꯠꯂꯒ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥꯅ ꯈꯪꯅꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯍꯤꯌꯥꯏꯅꯨ ꯀꯧꯏ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯃꯄꯥꯕꯨꯡꯒꯤ ꯃꯃꯤꯡ ꯂꯩꯁꯦꯝꯕ ꯀꯧꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯆꯥ ꯍꯤꯌꯥꯏꯅꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯖꯒꯦ
Mahak nataba kana amataga punsi leipun semningde. Nazana haijaribase thunghanbiyu ko. Masana ipang pangna kezana hairakliba wa adu tabada mama mapa adu mamon noi. Ipa leiringai isagi maning karigi thungalloidoribano. Leisemba hairibado ipa khangi. Hayengsai ningthaukaaba namini. Tanabasu oide. Namit yamna phai. Isagidamak napa ningthauna imau haiba chatlaga loiredana. Isana karigi wagani. Chawna leibak pungjaw thinna hongani. Leibak amagi ningthaugi machanupa luhongbabu karigi tajok hongani. Icha wakhal wagano. Ipana phanaba loina singani ko. Chalo chalo nangi kada changjaro. Isagidamak aikhoina phanaba sillagi. Mama mapagi wa adu tabada piba yamna harauzai. Asumna matamsu nongma nongmagi hauki loiki. Ningthau loyumba hiyainugi sangaida chatuna magi masanupagi loinabi oizage haiduna leisemba amadi leibak legi mafamda haijarami. Leisemba amadi leibak leisu leibak amagi ningthauna hairaba aduda amadi masa masa su nungsinaraga leiramba aduda yade haiba ngamdana harau harau ningthau loyumbada yare haiduna pakhum pirami. Makhoisu harauze leibak amagi ningthaugi masanupa Rajkumar amana mahaki machanupi amabu siza oina haijarakliba ado asumna numi adusu haukhirami. Nongma mataroi ani adu laktuna wari sanarami. Luhongbasu kuidre haiduna thadoi hiyainuda yenglaga ita hiyaino sidagidi punna chaba punna chatba phanglaroi ko lembiga ai khata ngaihurani ko ita adumna haigano ai ita hoibu unaba adum lakani ida lembina kamaina laktoino laklabadi nongma phadokne leisaringaidi nungtigi adumune ita hi aino nang aikhoiga kainaba haibado hoirani ko. Mata ahum adu konsinaduna kapminarami. Asumna matamgi khongsati lepa leitabana ngasidi hiyainu amadi Rajkumar pibaga luhongduna hiyainu su siza haiba mingthol phangduna konongda awaba khangda nungaina pankhirami.